Pausi yumpum ujbemar uibapau khara update taujari. Lilong da Mikhal Kamari Ladan Tok Patautok, Antas to workers in Nungna Landarkpda Moyumapan sokle. 30 Lilong a sig independent candidate Dr. Isat Hussein ki public meeting Lilong Horibi Makaleka dengan si pang thonglegada. Asia sigi BJP ki candidate MLA Antas Khan ki workers in Dong Amadi, Sibaya Popotri Langchilakpda Moyumapan drop, Asoka Panchautun Lakanakre Hire. Taudok Topum dagi Fongpa Pau Gimatung in a Taudogasi, Nasinung Tilpung Anirum Tarapada Hokibane. Taudogadu the Asoka Panang Lava, Mioi Lilong da Leva, Amina Hostal Amadinur Hostan the Lake and Aduna Lady Hire. Nasigi Taudogadu Marik Laden, independent candidate Dr. Irsan Hai, Lilong Horibi Makalika the Leva, CIC Hostal Marakta Kasi public meeting Tauke. Meeting as in Singapore Amaga Makarum Tarak Lavatung da. Taurok lava tung da BJP ki tu fiupa amati lengyan janba masing jam labam yusin mafam atu da BJP ki poster tet va flag tet panasing ba thabak sa tharaki atwa meeting asi ingna sing loisin da po khalonda mahoina tawri ba thabak sing adu da karisu yengsilude ngahak leraga meeting jawwa lakpam bioi kra da BJP ki workers sing atu da khadaba hawba mate nung thajlakpa ki thabak sa tharaki kudakta SP thawal da call tawduna irang laksan na ba force thabirak na ba haijake SP da have atu mic to on tawraga haijai miyam su tari bane SP na kudakta police amadi commando team sing thabirake irang khara laksilamle haibo wakal da meeting loichilaga annana ba tawringai da amukan akan mamong ta irang aurake laibak thibadi police in irang adu laksina da bahona bagi phota BJP ge mirip ni haibo wakalon mana ba mohda makoina tawning bu tahon bagi thong ba kandem tawe amaromda nur ostan da laiba asoka pansing una ba chatpada mafam hoda da leiramba independent candidate Abdul Manana Ikogi Pamida Hai, Lilong da Mikhal Kamari, Lena Tok Libat Haudok Sing Asiam the Lebak Tibane, Asingma Taudokasi Lilong is Yam Tian Bane. Asi Lilong Makalikat independent Merip Amagi meeting Tawi, Harbour meeting as the independent Abagiming da. JDUki workers in the Kunda Tova Asi Akan Bamong the condemned away. Mingna independent Weber Tabagna JDUki Tova Karama Makalgi politics no. Paza Singi Productor Gunda Tauraga politics the Wani Hana AC Asida Satarakva. Asichu independent Meripam when Akan Bamong the condemned away. Minung sida vote kompagi mhota violence tawraga vote kompagi thau ama AC asida satharpa asina AC asida thoganing da thau kya tholak pa yai maramasina AC asigi merep sin ingna chingna vote thomina chi aba wakal da thambeyo ngasigi thoganing da thau do gadu BJP ki firal jungi habagi namada JDU ki workers in migi jum thogaiba mi fuwa idak leiba lakpa Mioi sing phubiba phone da wari sajab sing bo phubiba dagi thokibani Loidana Makoin meeting is scheduled Pung Amadagi home for Haragapung home Dagi Hankanato Viva Asiso, Marilina Isia and Yang Chambu and independent Merep MD Abdul Manan Afel Tauke. Nasigito do the Lilong Horibi Makaleka CAC Mamang the Leva, Kausar Amadi Ferdos, Apopa MD Yakobalagi Jum Daso. Jumsu to I give Amadi Mioi Taruk Aso Panakan, Kiva Tamoy Chon White Hands Manamakatake. Atopapau Amadana, BDF Warsnell Amat Seramle. Ziribam District Police da BDF when a tabak tawdun labor Usa Tel Dagi Karibam basis or cover Mioi Amangasi Zuzang the Siduna Leramle Are Pawasin High like it of pieces or ta Asigi Kungi Nuntil Fung Amagamacarum Tapa the Gijum Dagi Toki by the Gitiva Kanta de Lakibane Maxiria Hena Kasar District Manuchana labor lucky for police neighbor Manung the Pau Firkibani Are Asibaksang police the first mortem Tauraba Madung Usa told the Purotun Arriva Matau mga pangthokre Mioi si hauja hauja Jiribam police ki makada BDF when Jiribam district hostal da matau dawdun leiribane miara si kanana sa thakibano aiba hauju phawagi wana khangbagam dre BJP ki lengak halaklawadi kuki UG ki wathok loisengani Amit Shah Union Home Minister Amit Shah na jumthong khara da changdura vote kongre Manipur da BJP ki lengak amuhanami Miyamna lakhan birabadi kuki lalovagi wathogasi ori chanarga sahi pangagi manung talocengani ana Union Home Minister Amit Shah na phangdokre wafa masingasi Amit Shah na phungkhara ki khong sakta Manipur da vote khomba lakiba galoina sosan poda pangthokba public meeting abada phangdokhibani makhatarakba atopa pau amadana tholukwa yaba ki halakpa singgidamak aikoi missing na singna amasung thorang tawdun lei army chief of army staff Naraf ne dangasi aikre Indian Army na laibaki ngamkhai singda santi amasung tangdu laitava ngak nanaba fireb lawri amasung tholok yaba ke halakpa singkidamak meching na singna amasung thorang tawduna lei ngasi lan thokliba sing asida honglak liba mong sing aduda khodom bithil aduna mahna army da adova khulai sing amasung modern equipment gat loina badik chaba hengat an gre aige army chief na president colors na dragana army da nisan harga hiana khangna adu mafam asida firachut bedalit mari da pira ba tongda wangang ke
Indian Army na ngasi honglaklipa matam ama fauduna chale amasung aikhoi gi ngangphaisina oiraklipa phibam sing ado nakoina fazana khangle army na aikhoi gi ngangphaisina santi amazong tangdu leita va thamna da bagi phirep laure ayangna chap chan haiba pami madudi aikhoi tholakpu yaba khian ba sing kidamak missing na singna amasung thorang tawdun lei aina chanet naraf ne na aike nagala maromda vote bank politics ki maramdagi muslim na pising ki khodong chadaba sing yangchin biramdabani prime minister modi Prime Minister Narendra Modi na ngasi mahaki mayuk na vote lamba sing da makoina vote bank politics kak tagi maram da khali masung triple talak komba fataba chabi sing ki maram tagi muslim na fising na mayuk na riba asoba khodong chada basing da pung changning sin biram de aina saigre barabangki amasung azwadia district sing ki damak mikhal gamari leina na pangtok patharom amada wangang pada coronavirus pandemic matam da free ration jangna makhal kya ki welfare scheme sing dagi kana fangkhrawa lairba miyam na BJP ki firan paikhrawa maram na Opposition party sing binary aike Uttar Pradesh police the Nupi masing jam recruit to work loin na paramilitary forcing amasong army the Nupi sing masing jam na yahun badu paladun double engine government ki kwai ki marwa thabagado Nupi sing safety amasong dignity hengan badu ni ana prime minister na aike Patrava triple talak tagi Muslim sisters sing maning taman ki badu aikoi ki government asina Nupi sing mateng pang bakak na tanama khoi ki imung manung posu mateng pang le aike Baravaki amsu ajodia ki assembly sakman sing February 28 mga subatang kag vote hada nagani state sigi assembly mikhal ki pari subatang ki vote ngasi pang thokre makatarak pa atop pau amatana parliament na mafalewak ta force na ba yan kiwaga Vladimir Putin na nuclear drill augre Nongchok ki lebak sing na jumlo na ba Ukraine bo Russia lanmira question to landana ba honarakle haratuna kanu umkan raklingai amasung US jang lebak kiana Russia ki mathakta Sanction tamla kiwaga Russia ki President Vladimir Putin ki biyak makadama khoi ke strategic nuclear forces ki exercise pang thokre phiba masida US President Joe Biden haujuk phobu ki manung da ma ki khwai ki mangsu na phongdok pa wanga ngam da mit khadi ki manung da Ukraine da landana na Putin na worep lawra jai aba asida makjap chana thaje ana iraina beta phongdokre US Defense Secretary Lloyd Austin na Russia ki nuclear forces exercising aduna malem gi akoi bada nungnak na le haike Nongsoki lebak sing na fawada Russia ki lanmi lakama ka makai khenmana Ukraine ki awak nofok amasung khada question da hokiba thamari da Russia ki armed forcing na lange phibam sing semlak khraba ki matung da nuclear drenching ado pangtok lakhibani thangjin mit ki exercise sing ado Russia ki demand sing bahak sing lohona da ki message sama thana da ki pantam ni aina Moscow da leiva analyzing na aike hariba si da Russia ki legitimate right sing adu thoi trabadi European continent tangtu laita handab khaktana tana malem da so gani and defense Asian Foreign Minister Sergei Lavrov na telephone da mahaki friends pamanava adu da haike ba world paloda na mahaki ministry da haike maragasi da NATO alliance na Kiev da lepa makoi gi staff do nosu sambas city Lviv da amsung prosles ta mafum hongthola kre United States amasung lebak sing nasu makoi gi development sing hariba city adu dong dong lakre Russia na ngak fi ba rebel sing na lising ani taraga mari to nabok thang ba Ukraine gi pak sawalam dam ama paisini ki amasung Russia na Ukraine dagi Crimea lausen ki madogi lan adu dam lising taraga mari hena seki Ukraine gi force na attack dorpa yabagi akiba pal adu na nabok thang ba Ukraine da separatist to sing basina na fising masu anghang sing bo Russia da senthok na bo order torba tungda mafung pha military mobilization amala thokre ngamkhoi manakta Russia gi territory da selani tarakre ana Russia gi FSB security service na haike nagalamrom dana Ukraine misam sing nongbai fiber ihankre Ukraine gi misam sing na nongbai sing pupa awsang basang hak thok sana bagi thabak tawbada I have a paper draft law amagi ahanba the reading the Ukraine gi parliament ngasi jom sakai chan bita vote pi duna ayawa pikre law si chatnan gi dori wa assistant tam society gi phanana bagi tabak ni ana draft law atugi aiba sing aduna Nora bat haiki amsung Ukraine gi citizen sing kadamak leiriwa akiba sing amsung khudong thiba sing asigi maram dagi lo asi mathau taraki bani aina maka take BJP president ki chofor landing matam da school faklak ning khai gre Uttar Pradesh da BJP ki damak nakhong safa thawdo ka moina party president Zevinata ki helicopter aduna Palia district ta mikhal gi mifam aba pang thokiba matam da landing tawrpur school amagi faklak ning khai gre Intermediate college ground adugi marungda helicopter ki landing adudagi tholokwa akan banong sina college ki boundary wala du ningkhai ge adomano khudong tiba thodok aduda mi asoga pan thogide Zevinada ki helicopter landing ki video adu social media da fax na sandora krema so state adu educational infrastructure ki quality aduda wangke hangna rakre
Border singkum na BJP na makwen sa ko thorang kya tawki hairi atu bo helicopter ama landing tawbagi maram dage college boundary wall nikai ki aduna makwen hairiwa wafam sing atu karino haino hang narakre aribada content sing asigi maroi ba pau khara asigi pau tam jariba Manipur local news YouTube channel amadi Facebook page asidagi yangbiri pa punamak pathaga sari channel lesson adum da kanarabadi subscribe to be subscribe to be like and share to su kawi ga nupna po amakan thaga sari